ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯇꯟꯖꯥ ꯑꯗꯨꯗꯨꯅꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯤꯊꯥꯏ ꯄꯤꯕꯁꯦ ꯃꯤꯊꯥꯏ ꯑꯣꯏꯔꯣ ꯑꯆꯥꯄꯣꯠ ꯑꯣꯏꯔꯣ ꯄꯤꯕꯁꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯑꯥꯏꯇꯦꯝ ꯃꯈꯜꯁꯦ ꯑꯃꯃꯝꯇꯪ ꯄꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯥꯏꯇꯦꯝ ꯑꯅꯤꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯄꯤꯕꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯄꯤꯅ ꯑꯩꯈꯣꯏꯁꯤ ꯆꯠꯇꯣꯔꯦ ꯀꯥꯏꯅꯗꯣꯔꯦ ꯈꯟꯕꯗ ꯑꯗꯨꯒꯤꯗꯤ ꯃꯄꯤꯔꯥ ꯆꯦꯟꯕ ꯀꯞꯄ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯣꯛꯂꯦꯕ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠꯁꯦ ꯌꯦꯟꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯤꯕꯁꯦ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕꯁꯦ ꯂꯨꯄꯥ 700-900 ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯇꯣꯔꯦ ꯍꯥꯏꯗꯅ ꯂꯨꯄꯥ 1,300-1,300 ꯆꯥꯡꯗꯨꯗ ꯂꯩꯕꯤꯔꯦꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯑꯣꯏꯔꯣ ꯑꯆꯥ ꯑꯊꯛꯁꯤ ꯄꯤꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯂꯝ ꯂꯥꯞꯅ ꯇꯥꯝꯅ ꯄꯩꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤꯅ ꯀꯩꯁꯨ ꯌꯥꯝꯅ ꯄꯤꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯥꯎꯅ ꯈꯔ ꯌꯥꯝꯅ ꯄꯤꯍꯧꯗꯕꯗꯣ ꯑꯗꯨꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯡꯉꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯉꯥ ꯀꯧꯇꯥꯒ ꯌꯦꯔꯨꯝꯒ ꯊꯣꯡꯖꯔꯦ ꯅꯍꯥꯟꯈꯩꯗꯤ ꯍꯋꯥꯏꯁꯦ ꯑꯗꯨꯝ ꯆꯥꯕꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯅ ꯂꯩꯕꯅꯦ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯇꯤꯝꯅ ꯏꯌꯥꯝꯕ ꯑꯁꯤꯁꯤꯅ ꯍꯦꯔꯣꯖꯤꯁꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯅꯉꯣꯟꯗ ꯄꯩꯁꯥ ꯈꯔꯗꯤ ꯀꯥꯞꯄꯛꯀꯦ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯣꯔꯦ ꯍꯥꯏꯕꯗꯣ ꯁꯤꯁꯤꯅ ꯅꯣꯏ ꯀꯩꯅꯣ ꯆꯥꯃꯤꯟꯅꯔꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯒ ꯍꯥꯏꯗꯅ ꯄꯩꯁꯥꯁꯦ ꯀꯥꯞꯄꯛꯄꯅꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯉꯥ ꯀꯧꯇꯥꯒ ꯌꯦꯔꯨꯝꯒ ꯆꯥꯃꯤꯟꯅꯔꯦ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯏꯌꯥꯝꯕꯅ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯤꯔꯛꯄꯗꯒꯤ ꯉꯥ ꯀꯧꯇꯥꯒ ꯌꯦꯔꯨꯝꯒꯁꯤꯁꯨ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯨꯄꯥ 1,300 ꯆꯥꯡꯗ ꯂꯩꯖꯔꯝꯃꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯆꯥꯈꯤꯕ ꯄꯩꯁꯥ ꯃꯁꯤꯡꯁꯦ ꯂꯨꯄꯥ 1,700-1,800 ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥ ꯀꯧꯇꯥꯅꯦ ꯌꯦꯔꯨꯝꯅꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯅꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯇꯧꯔꯒ ꯆꯥꯃꯤꯟꯅꯔꯦ ꯑꯗꯣ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯋꯥꯐꯝ ꯑꯃꯅꯤꯇ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯦꯔꯣꯖꯤ ꯁꯥꯏꯠꯇꯒꯤ ꯏꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ ꯊꯣꯡꯅꯥꯎ ꯀꯛꯄꯤꯅꯤꯡꯕ ꯁꯥꯠ ꯀꯛꯅꯤꯡꯕ ꯁꯥꯠ ꯊꯨꯒꯥꯏꯅꯤꯡꯕ ꯌꯨꯝ ꯑꯃ ꯁꯦꯝꯅꯤꯡꯕ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯖꯒꯥꯒꯤ ꯀꯛꯅꯤꯡꯕ ꯂꯩꯕ ꯇꯥꯔꯕꯁꯨ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯅ ꯂꯩꯕꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯇꯥꯍꯟꯖꯒꯦ ꯃꯃꯜꯁꯨ ꯑꯗꯨꯝ ꯇꯥꯍꯟꯖꯒꯦ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯗꯁꯨ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅꯁꯨ ꯍꯥꯏꯖꯔꯤ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨꯁꯨ ꯐꯣꯂꯣ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯔꯒ ꯃꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯏꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯦ ꯏꯌꯥꯝꯕ ꯑꯍꯨꯝꯈꯛ ꯂꯩ ꯏꯌꯥꯝꯕ ꯑꯃꯅ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯏꯌꯥꯝꯕ ꯑꯃꯅ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤꯗꯒꯤꯅꯤ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤꯗ ꯏꯌꯥꯝꯕ ꯑꯁꯤꯁꯤꯅ ꯃꯥꯂꯦꯝ ꯀꯧꯋꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡꯗꯒꯤ ꯑꯁꯤꯁꯤꯅ ꯑꯕꯣꯛꯁꯟ ꯀꯧꯋꯦ ꯃꯣꯏꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯑꯩꯈꯣꯏꯅ ꯁꯥꯔꯝꯃꯤꯕꯁꯦ ꯁꯤꯁꯤꯅ ꯍꯣꯁꯇꯦꯜꯒ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝꯒ ꯁꯥꯕꯅꯤ ꯑꯗꯣ ꯁꯤꯁꯦ MS ꯁꯪꯒꯥꯏ ꯕꯤꯜꯗꯤꯡ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯁꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯗꯅ ꯁꯤꯁꯨ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯄꯟꯖꯔꯛꯄꯅꯤ ꯏꯌꯥꯝꯕꯁꯤꯡꯁꯦ ꯃꯣꯏꯁꯦ ꯍꯥꯟꯅ ꯑꯥꯔꯃꯤꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯟꯕ ꯂꯝꯖꯦꯟ ꯉꯝꯗꯕ ꯑꯗꯒꯤ ꯃꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯑꯗꯨꯝ ꯍꯣꯠꯅꯈꯤꯕ ꯃꯣꯏꯗ ꯃꯦꯗꯤꯀꯦꯜꯗ ꯁꯣꯏꯕꯅꯤ ꯈꯪꯗꯦ ꯀꯔꯤꯗ ꯁꯣꯏꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯁꯣꯏꯕ ꯃꯣꯏꯗ ꯗꯥꯎ ꯌꯥꯔꯨꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯃꯄꯥꯟꯂꯣꯝꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯁꯥꯏꯠ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯑꯀꯥꯟꯗ ꯁꯤꯗꯩꯗ ꯑꯔꯨꯅꯥꯆꯜꯁꯤꯗ ꯌꯨꯝꯁꯦ ꯃꯣꯏꯅ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯕꯁꯦ 10-15 ꯃꯨꯛꯇꯤ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯁꯤꯁꯦ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯄꯟꯖꯔꯛꯀꯦꯅ ꯈꯪꯍꯟꯅꯤꯡꯗꯅ ꯍꯥꯞꯆꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯌꯥꯝꯕꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯑꯥꯔꯃꯤ ꯄꯥꯝꯃꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯁꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯂꯥꯛꯑꯀꯥꯟꯗ ꯌꯨꯝ ꯅꯨꯡꯒ ꯂꯧꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯁꯇꯦꯜ ꯑꯗꯒꯤ ꯌꯨꯝ ꯅꯨꯡꯒ ꯁꯥꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯁꯤꯁꯦ ꯊꯕꯛ ꯑꯃ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗꯕꯤꯗ ꯃꯣꯏꯅ ꯇꯧꯔꯛꯏꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯗꯅ ꯁꯤꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯩꯅ ꯄꯟꯖꯅꯤꯡꯗꯅ ꯁꯤꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯁꯨ ꯑꯩꯅ ꯍꯥꯞꯆꯔꯛꯄꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯗꯥꯏꯒꯤ ꯇꯦꯜꯂꯕ ꯇꯟꯖꯥ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯥꯏꯇꯦꯝ ꯑꯃꯅꯤꯅꯦ ꯑꯩ ꯃꯁꯤꯁꯤꯁꯨ ꯄꯟꯖꯔꯝꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯕ ꯋꯥꯔꯨꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯨꯁꯨ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯀꯟꯁꯔꯠ ꯑꯃ ꯁꯤꯟꯖꯔꯤ ꯏꯁꯩ ꯀꯟꯁꯔꯠ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯏꯁꯩꯁꯦ ꯁꯛꯇꯅ ꯑꯉꯥꯡꯁꯤꯡꯁꯤ ꯌꯦꯡꯖꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯩ ꯀꯟꯁꯔꯠꯁꯦ ꯃꯁꯤꯁꯦ ꯑꯃ ꯁꯤꯜꯂꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯑꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯁꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯕꯅꯨ ꯁꯥꯔ ꯍꯣꯏꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯌꯥꯏꯌꯦ ꯅꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯃꯣꯕꯥꯏꯜꯗ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯊꯦꯡꯅꯩꯌꯦ ꯑꯗꯨꯗꯨꯁꯨ ꯊꯥꯕꯜ ꯆꯣꯡꯉꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯇꯦꯛꯁꯦ ꯁꯤꯁꯤꯁꯨ ꯍꯥꯞꯆꯔꯛꯄꯅꯦ ꯁꯤꯁꯤꯒꯤ ꯑꯥꯏꯇꯦꯝ ꯑꯅꯤꯁꯦ ꯁꯤꯁꯤꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯇꯟꯖꯥ ꯑꯁꯤꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤ ꯑꯣꯔꯣ ꯇꯥꯔꯒ ꯃꯈꯣꯟ ꯍꯧꯅ ꯀꯞꯄ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯔꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯀꯣꯟꯖꯜꯂꯒ ꯂꯩꯕ ꯑꯗꯒꯤ ꯆꯠꯂꯝꯗꯥꯏꯗ ꯃꯣꯃꯣꯟ ꯅꯣꯛꯄ ꯀꯞꯄ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯊꯦꯡꯅꯩꯌꯦꯕ
ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯆꯥꯗꯅ ꯊꯛꯇꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤ ꯈꯣꯏ ꯆꯠꯇꯣꯔꯦꯅ ꯃꯣꯏꯅꯒ ꯀꯞꯆꯕꯁꯤꯡꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯐꯅꯕ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯁꯝ ꯀꯛꯄꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯆꯠꯄꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯊꯕꯛ ꯁꯨꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕꯁꯤꯡꯗꯣ ꯂꯝꯄꯥꯛꯇꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯄꯣꯊꯥꯖꯔꯤꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯠꯍꯟꯅꯤꯡꯗꯕ ꯀꯞꯄ ꯑꯗꯒꯤ ꯃꯄꯤ ꯄꯤꯔꯥ ꯆꯦꯜꯂꯛꯄ ꯀꯟꯅ ꯀꯞꯄꯛꯄꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃꯨꯛ ꯆꯪꯉꯛꯀꯅꯤ ꯆꯪꯉꯣꯏ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯕ꯭ꯔꯗꯔ ꯑꯃꯈꯛꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ ꯆꯥꯛꯍꯥꯎꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯂꯐꯨ ꯃꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯃꯦꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯨꯗꯨꯒꯤ ꯀꯃꯦꯟꯗꯣ ꯑꯩꯅ ꯄꯥꯖꯔꯦ ꯑꯗꯣ ꯍꯦꯔꯣꯖꯤꯠꯄꯨꯁꯨ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯅ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯂꯦꯟꯁ꯭ꯂꯥꯏꯠ ꯆꯤꯡ ꯅꯤꯡꯒꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯑꯕ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯁꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯇꯧꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯟꯕ ꯌꯥꯗꯕ ꯒꯥꯔꯤꯁꯦ ꯂꯦꯞꯄ ꯌꯥꯗꯕ ꯃꯇꯥꯡ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯥꯛꯍꯥꯎ ꯂꯐꯨ ꯄꯨꯕꯤꯔꯛꯇꯕꯒꯤ ꯑꯗꯨꯗꯨꯁꯨ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯅ ꯍꯦꯔꯣꯖꯤꯠꯅ ꯑꯗꯨꯗꯨꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯊꯕꯛ ꯁꯨꯕ ꯆꯠꯆꯕꯒꯤ ꯍꯧꯕꯗꯅ ꯂꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯦ ꯑꯩꯅ ꯁꯤꯗ ꯐꯨꯜ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯏꯕꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯩꯈꯣꯏꯅ ꯌꯦꯔꯨꯝ ꯉꯥ ꯀꯧꯇꯥ ꯆꯥꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯇꯤꯝꯅ ꯄꯩꯁꯥ ꯀꯥꯞꯄꯤꯔꯛꯄꯅꯦ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯊꯥꯡꯖꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯅ ꯍꯦꯔꯣꯖꯤꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯦꯔꯣꯖꯤꯠ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ Jauh berbeda
Sijina khoyum salam daigine ama ji chaning mana masaje kor khol tawri sina khoy hana tumbam do sina khoy hana tumbam sidai la la samashum sarani 내시 내시 형 제락들아 네. Ai ao á. Ai đi hay chả làm đại năm nghe vậy. Cho. Đại đi chứ. Ni kai tới nếu mà nó nhập vào. Nhái làm giàu chứ. Dem क्या? नहीं अरे नहीं मान रहा यार ये खुद ही रो रही है तुम रोगे तो हम भी रोने का मन कर रहा है रो मत टेंशन मत लो तुम लोग रोएगा तो हम कैसे जाएंगे रो मत हाथ छो तुम लोग रोएगा तो हम कैसे जाएंगे Bye bye. Aso kuya. Bye bye. Aso kuya. नहीं रोता है मैं मजबूर वाला है कैसे रोएगा तुम रोएगा तो हम भी रोने का मन कर रहा है कैसे जाएगा तुम लोग रोए